Akasmani Imphal Ngangbam Nganthoi na pau pazari ahanbada maruoiba pau Yumnam Khemsan ngasi Mukhyamantri oina wasak lauragani ma ka loinana upa Mukhyamantri ani amasung Griha Mantri ama wasak lauraba yai hairi United by Unique haiba themda malemgi cancer numit ngasi Manipurda supangthokli Bharat amasung Kyrgyzstangi marakta 16 suba joint military exercise Khanjar ngasidagi Assamgi Sonitpur jillagi Misamarida hauragani amasung Bharat amadi Estonia na lalol itik investment cyber digital kala sanskriti gi mari hena fagarhanaba khanakre BJP Manipur Legislature Party gi losingbo oina khankraba singjamai kendra gi MLA amasung hanagi mantri Yumnam Khemsan ngasi Mukhyamantri oina wasak lauragani Imphal gi Lokbabanda ngasi Nungthil Rajapal Ajay Kumar Bhalana mahakpo office paiba amasung aron bangakpagi wasak lauraba yai wasak laubagi thorom aduda Upa Mukhyamantri ani amasung Griha Mantri amasu yaurba yai hairi ngarang BJP gi National Headquarter da pangthokhiba mifam amada Sri Khemsan bu yenaba leitana BJP Manipur Legislature Party gi lusingba oina khankhibani mifam aduda BJP Manipur Legislature Party gi Central Observer Tarun Chuk BJP North East Coordinator Dr. Sambit Patra amasung BJP Manipur Pradesh ki President Adhikari Mayum Sarda Devi saruk yakhi nauna Mukhyamantri oina wasak lauragadaba Sri Khemsan yauna ngarang mifam aduda saruk yakhiba NDA gi MLA sing ngasi Imphal da thoraklagani amaromda BJP Manipur Legislature Party gi lusingba oina mahak pukhalakpagi damak Yumnam Khemsana Pradhan Mantri Narendra Modi Griha Mantri Amit Shah BJP gi National President Nitin Nabin amasung dol asigi MLA sing buthagatpa phongdorakli Malemgi cancer numit ngasi Manipur da su tongan ba mafamsingda pangthoknari numit asigi kumsi sahigi hiramna United by Unique haibasini numit asiga mari lenana Akasmani Imphal gi ipau kangbuga khanana unabada Health Services ki Joint Director amasung Non Communicable Disease ki State Nodal Officer oiriba Dr. Y. Premchandra Singh na hai ngalingaida cancer leina khangdokpa amasung masama ufana leibana leina asidagi khara makhai kanba ngamgani cancer na naraba mioisingda leina asigi maramda ningthina khanganbagi tangai fadabasu lei mangna hai cancer naba khudimaki thainariba awaba si tongan tonba oirbasu punamakna collectively fight tori habadu hanganjari early detection amasung healthy lifestyle rena matamsan layingbana cancer dagi ngakthokpa amasung kanba ngamgani district hospital kudingda hangliba NC clinic singda early screening and diagnosis ki khudong chaba biduna lagli donana day care chemotherapy centers sing the free the chemotherapy ki hidak sing biduna cancer gi layengba haure District NCD Cell Health Mission Society na sinduna World Cancer Day numit singjamai Upper Primary Health Center da ngasi pangthokli thoromadu Imphal West ki CMO Dr. NG Dayabati Devi saruk yari numit asi Imphal East ki khabaisoi da leiba AOI Babina Speciality Hospital gi auditorium da ngasi nungthil pangthokani Cancer Survivors of Manipur na sinduna Together in Fight Together in Life haiba hiramda takyel da leiba takyel khongbal maning lekai nungol singda thoromasi hojik pangthokli World Wetland Day ga mari lenana Chandel Jilla da lamai sakpagi matangda miyambu khanghanabagi thorom amang asi Jilla asigi liwa chaningda leiba St Paul High School da pangthokre punna mahairoi lising ama chani rom school gi oja sing amadi forest ki staff singa loinana pangthokhiba thoromdu da Jilla asigi district forest officer Dr. L Munal Maitai amadi school asigi vice principal na jingba miyoi sing saruk yakhi Tauramaduga mari lenana DFO L Munal na hai asukana raba wetland sing asi miyoibana lamhangum khanduna manghanbadagi malemgi oina apunba wetland singi sada marfudara rom mangkhre Kimax na Bosem Kosem SCERT ga khusamnaraga thangta amasung Manipuri jagoi gi refresher kam oja singi training course Imphal gi Palace compound da leiba Manipur Dance College da pangthokli numit tare ni sumna sathariba thormasi gi ngasi mari ni chanba numita akhang hai singna Manipuri jagoi gi matangda wangangani 33 by 11 kV Imphal Powerhouse Substation gi 11 kV tidim to feeder na konba mafam singda hayang ayuk pung 13 dagi nungthil pung 3 phawba mai mutkani MSPDCL na thokpa cherolam gi matung ina hayang kwa kaithel da
ꯎ ꯃꯁꯥ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯒꯗꯕꯅ ꯐꯤꯗꯔ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯩ ꯐꯪꯂꯣꯏ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯚꯥꯔꯠ ꯑꯃꯁꯨꯡ ꯀꯤꯔꯒꯤꯁꯇꯥꯟꯒꯤ ꯃꯔꯛꯇ 18ꯁꯨꯕ ꯖꯣꯏꯟ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯈꯟꯖꯔ ꯉꯁꯤꯗꯒꯤ ꯑꯁꯥꯝꯒꯤ ꯁꯣꯅꯤꯠꯄꯨꯔ ꯖꯤꯂꯥꯒꯤ ꯃꯤꯁꯥꯃꯥꯔꯤꯗ ꯍꯧꯔꯒꯅꯤ꯫ ꯅꯨꯃꯤꯠ 14ꯅꯤ ꯆꯠꯊꯒꯗꯕ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯁ꯭ꯄꯤꯁꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇ ꯑꯔꯕꯥꯟ ꯋꯥꯔꯐꯤꯌꯔ ꯑꯃꯁꯨꯡ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯇꯦꯡꯕꯥꯡ ꯄꯤꯅꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯛꯁꯦꯜ ꯑꯃꯁꯨꯡ ꯂꯥꯟꯃꯤꯒꯤ ꯃꯔꯤ ꯐꯒꯠꯍꯜꯂꯒꯅꯤ꯫ ꯂꯥꯟꯃꯤꯒꯤ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯚꯥꯔꯠꯀꯤ ꯑꯦꯂꯥꯏꯠ ꯄꯦꯔꯥꯁꯨꯠ ꯔꯦꯖꯤꯃꯦꯟꯠ ꯑꯃꯁꯨꯡ ꯀꯤꯔꯒꯤꯁꯇꯥꯟꯒꯤ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯕ꯭ꯔꯤꯒꯦꯗꯅ ꯁ꯭ꯅꯦꯄꯤꯡ, ꯔꯨꯝ ꯏꯟꯇꯔꯚꯦꯟꯁꯟ, ꯕꯤꯜꯗꯤꯡ ꯀ꯭ꯂꯤꯌꯥꯔꯦꯟꯁ, ꯃꯥꯎꯟꯇꯦꯟ ꯀ꯭ꯔꯥꯐꯠ ꯑꯃꯁꯨꯡ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯗ꯭ꯔꯤꯜꯅꯆꯤꯡꯕ ꯑꯦꯗꯚꯥꯟꯁ ꯇꯨꯜꯁꯤꯡ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯪ 2018ꯗꯒꯤ ꯍꯧꯅ ꯆꯍꯤꯒꯤ ꯖꯣꯏꯟ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯚꯥꯔꯠ ꯑꯃꯁꯨꯡ ꯏꯁꯇꯣꯅꯤꯌꯥꯅ ꯂꯂꯣꯟ ꯏꯇꯤꯛ, ꯏꯟꯚꯦꯁꯠꯃꯦꯟꯠ, ꯁꯥꯏꯕꯔ, ꯗꯤꯖꯤꯇꯦꯜ ꯑꯃꯁꯨꯡ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯈꯟꯅꯈ꯭ꯔꯦ꯫ ꯏꯁꯇꯣꯅꯤꯌꯥꯒꯤ ꯇꯥꯂꯤꯟꯗ ꯉꯔꯥꯡ ꯚꯥꯔꯠꯀꯤ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯥꯂꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯦꯁ ꯁꯤ.ꯕꯤ. ꯖꯣꯔꯖ ꯑꯃꯁꯨꯡ ꯏꯁꯇꯣꯅꯤꯌꯥꯒꯤ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯥꯂꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯔꯇꯤꯟ ꯔꯣꯖꯔꯅ ꯄꯨꯟꯅ ꯁꯚꯥꯄꯇꯤ ꯑꯣꯏꯗꯨꯅ 18ꯁꯨꯕ ꯐꯣꯔꯦꯟ ꯑꯣꯐꯤꯁ ꯀꯟꯁꯜꯇꯦꯁꯟ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯥꯂꯣꯏꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯔꯥꯖꯅꯤꯇꯤ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯊꯥꯛꯇ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯐꯕ ꯃꯔꯤ ꯊꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯐꯝ ꯑꯁꯤꯅ ꯂꯝꯗꯝꯒꯤ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯍꯦꯟꯒꯠꯍꯜꯂꯒꯅꯤ꯫ ꯁ꯭ꯔꯤ ꯖꯣꯔꯖꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯃꯅꯨꯡꯗ ꯏꯁꯇꯣꯅꯤꯌꯥꯒꯤ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯥꯂꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯖꯣꯅꯥꯇꯟ ꯕꯁꯦꯕꯤꯌꯣ ꯑꯃꯁꯨꯡ ꯏꯁꯇꯣꯅꯤꯌꯥ ꯏꯟꯗꯤꯌꯥ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯐ꯭ꯔꯦꯟꯗꯁꯤꯞ ꯒ꯭ꯔꯨꯞꯀꯤ ꯆꯦꯌꯔꯃꯦꯟ ꯎꯔꯃꯥꯁ ꯔꯦꯡꯁꯥꯂꯨꯒꯁꯨ ꯎꯅꯈꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯖꯒꯠ ꯄ꯭ꯔꯀꯥꯁ ꯅꯗꯥꯅ ꯃꯥꯂꯦꯝꯒꯤ ꯀꯦꯟꯁꯔ ꯅꯨꯃꯤꯠꯀꯤ ꯃꯥꯡꯑꯣꯏꯅꯅ ꯉꯔꯥꯡ ꯂꯪ ꯀꯦꯟꯁꯔ ꯂꯥꯌꯦꯡꯕ ꯑꯃꯁꯨꯡ ꯄꯦꯂꯤꯌꯦꯁꯟꯒꯤꯗꯃꯛ ꯏꯕꯤꯗꯦꯟꯁ ꯕꯦꯖ ꯒꯥꯏꯗꯂꯥꯏꯟ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯅꯧꯅ ꯐꯣꯡꯂꯤꯕ ꯒꯥꯏꯗꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯂꯥꯌꯦꯡꯕꯗ ꯃꯒꯨꯟ ꯂꯩꯕ ꯑꯃꯁꯨꯡ ꯑꯅꯥꯕꯁꯤꯡꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯁꯔꯀꯥꯔꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯍꯟꯅꯕ ꯔꯤꯁꯔꯆ, ꯀꯦꯄꯥꯁꯤꯇꯤ ꯕꯤꯜꯗꯤꯡ ꯑꯃꯁꯨꯡ ꯍꯦꯜꯊ ꯁꯤꯁꯇꯦꯝꯗ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯊꯥꯗꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯒꯣꯋꯥꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯄ꯭ꯔꯃꯣꯗ ꯁꯥꯋꯟꯠꯅ ꯉꯁꯤ ꯒꯣꯋꯥ ꯕꯨꯛ ꯐꯦꯁꯇꯤꯚꯦꯜ ꯄꯅꯥꯖꯤꯗ ꯂꯩꯕ ꯀꯦꯝꯄꯦꯜ ꯒ꯭ꯔꯥꯎꯟꯗ ꯍꯧꯗꯣꯛꯂꯒꯅꯤ꯫ ꯁ꯭ꯇꯣꯜ 200 ꯍꯦꯟꯅ ꯍꯥꯡꯒꯗꯧꯔꯤꯕ ꯕꯨꯛ ꯐꯤꯌꯔ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯣꯜꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯐꯪꯒꯅꯤ꯫ ꯕꯨꯛ ꯐꯤꯌꯔ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯂꯩꯕ ꯃꯇꯝꯗ 10% ꯗꯤꯁꯀꯥꯎꯟꯠ ꯇꯧꯒꯅꯤ꯫ ꯉꯁꯤ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯅꯦꯁꯅꯦꯜ ꯕꯨꯛ ꯇ꯭ꯔꯁꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯌꯨꯕꯔꯥꯖ ꯃꯥꯂꯤꯛ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯦꯂꯥ ꯑꯁꯤ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ ꯒꯧꯇꯝ ꯕꯨꯗꯙꯒꯤ ꯁꯦꯡꯂꯕ ꯗꯦꯕꯅꯤ ꯃꯣꯔꯤ ꯔꯦꯂꯤꯛꯁ ꯁ꯭ꯔꯤꯂꯪꯀꯥꯗ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯕ ꯑꯦꯛꯁꯄꯣꯖꯤꯁꯟꯗ ꯎꯠꯂꯨꯅꯕ ꯉꯁꯤ ꯑꯌꯨꯛ ꯄꯨꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯒꯨꯖꯔꯥꯠꯀꯤ ꯔꯥꯖ꯭ꯌꯄꯥꯜ ꯑꯆꯥꯔꯌ ꯗꯦꯕꯕ꯭ꯔꯇ ꯑꯃꯁꯨꯡ ꯎꯄ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯍꯔꯁ ꯁꯪꯘꯚꯤꯅ ꯂꯨꯆꯤꯡꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯀꯥꯡꯕꯨ ꯑꯃꯁꯨꯡ ꯕꯨꯙꯤꯁꯠ ꯂꯥꯏꯅꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯔꯤ꯫ ꯒꯧꯇꯝ ꯕꯨꯗꯙꯒꯤ ꯔꯦꯂꯤꯛꯁꯤꯡ ꯑꯁꯤ ꯀꯂꯝꯕꯣꯒꯤ ꯒꯪꯒꯥꯔꯥꯃꯌꯥ ꯃꯟꯗꯤꯔꯗ ꯉꯁꯤꯗꯒꯤ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕ ꯊꯝꯒꯅꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯁ꯭ꯔꯤꯂꯪꯀꯥꯗ ꯆꯠꯄꯗ ꯒꯧꯇꯝ ꯕꯨꯗꯙꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯎꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯄꯣꯖꯤꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯅꯨꯄꯤꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒꯀꯤ ꯉꯔꯥꯡ ꯚꯗꯣꯗꯔꯥꯒꯤ BCA ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆꯇ ꯗꯦꯜꯂꯤ ꯀꯦꯄꯤꯇꯦꯜꯁꯅ ꯒꯨꯖꯔꯥꯠ ꯖꯥꯏꯟꯁꯄꯨ ꯋꯤꯀꯦꯠ 3ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯂꯤꯒ ꯑꯁꯤꯒꯤ ꯐꯥꯏꯅꯦꯜꯗ ꯍꯌꯦꯡ ꯗꯦꯜꯂꯤ ꯀꯦꯄꯤꯇꯦꯜꯁ ꯑꯃꯁꯨꯡ ꯔꯣꯌꯦꯜ ꯆꯦꯂꯦꯟꯖꯔꯁ ꯕꯦꯡꯒꯂꯨꯔꯨ ꯊꯦꯡꯅꯔꯒꯅꯤ꯫ ꯑꯃꯔꯣꯝꯗ ICC ꯃꯦꯟꯁ ꯑꯟꯗꯔ 19 ꯀ꯭ꯔꯤꯀꯦꯠ ꯋꯥꯔꯜꯗ ꯀꯞꯀꯤ ꯑꯅꯤꯁꯨꯕ ꯁꯦꯃꯤ ꯐꯥꯏꯅꯦꯜꯗ ꯚꯥꯔꯠ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1ꯗ ꯖꯤꯝꯕꯥꯕ꯭ꯋꯦꯒꯤ ꯍꯔꯥꯔꯦ ꯁ꯭ꯄꯣꯔꯠꯁ ꯀ꯭ꯂꯕꯇ ꯁꯥꯟꯅꯔꯒꯅꯤ꯫ ꯃꯦꯆ ꯑꯁꯤꯒꯤ ꯋꯤꯅꯔꯒ ꯏꯪꯂꯦꯟꯗꯒ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯐꯥꯏꯅꯦꯜꯗ ꯊꯦꯡꯅꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯔꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯉꯁꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯒꯅꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯎꯄ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ 2 ꯑꯃꯁꯨꯡ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ 1 ꯋꯥꯁꯛ ꯂꯧꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯕꯥꯏ ꯌꯨꯅꯤꯛ ꯍꯥꯏꯕ ꯊꯤꯝꯗ ꯃꯥꯂꯦꯝꯒꯤ ꯀꯦꯟꯁꯔ ꯅꯨꯃꯤꯠ ꯉꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯚꯥꯔꯠ ꯑꯃꯁꯨꯡ ꯀꯤꯔꯒꯤꯁꯇꯥꯟꯒꯤ ꯃꯔꯛꯇ 18ꯁꯨꯕ ꯖꯣꯏꯟ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯈꯟꯖꯔ ꯉꯁꯤꯗꯒꯤ ꯑꯁꯥꯝꯒꯤ ꯁꯣꯅꯤꯠꯄꯨꯔ ꯖꯤꯂꯥꯒꯤ ꯃꯤꯁꯥꯃꯥꯔꯤꯗ ꯍꯧꯔꯒꯅꯤ꯫ ꯑꯃꯁꯨꯡ ꯚꯥꯔꯠ ꯑꯃꯗꯤ ꯏꯁꯇꯣꯅꯤꯌꯥꯅ ꯂꯂꯣꯟ ꯏꯇꯤꯛ, ꯏꯟꯚꯦꯁꯠꯃꯦꯟꯠ, ꯁꯥꯏꯕꯔ, ꯗꯤꯖꯤꯇꯦꯜ, ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯈꯟꯅꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫